ꯃꯥꯔꯁꯀꯤ ꯇꯥꯡ 12 ꯊꯥꯡꯖ ꯅꯨꯃꯤꯠ ꯑꯗꯨꯝ ꯑꯣꯏꯔꯤ ꯑꯩ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯦꯞꯆꯔꯝꯕ ꯊꯥꯡꯖ ꯀꯩꯊꯦꯜ ꯕꯣꯟꯇꯔꯥꯄꯨꯔ ꯃꯌꯥꯏ ꯂꯩꯀꯥꯏꯒꯤ ꯁꯤꯒꯤ ꯑꯩꯒꯤ ꯃꯥꯡꯗ ꯆꯠꯈꯤꯕ ꯂꯝꯕꯤꯁꯤꯗ ꯍꯥꯏꯒꯠꯆꯔꯛꯄꯅꯤ ꯃꯈꯥ ꯄꯥꯡꯕꯗ ꯀꯤꯂꯣꯃꯤꯇꯔ 2 ꯑꯣꯏꯇꯥꯏ ꯊꯥꯡꯖ ꯀꯩꯊꯦꯜꯗꯩ ꯁꯤꯐꯥꯎꯁꯦ ꯀꯤꯂꯣꯃꯤꯇꯔ 2.5 ꯍꯥꯏꯒꯠꯂꯛꯑꯦ ꯌꯥꯝ ꯁꯥꯡꯈ꯭ꯔꯖꯥꯠꯅꯤ ꯕꯣꯟꯇꯔꯥꯄꯨꯔꯁꯦ ꯁꯤ ꯌꯨꯝꯂꯣꯟ 3 ꯅꯥꯛ ꯌꯦꯠꯇ ꯂꯩꯕꯅꯤ ꯑꯗꯨꯒ ꯁꯤ ꯂꯥꯛꯆꯔꯒ ꯁꯤꯗꯩꯁꯤꯗ ꯂꯝꯕꯤ 3 ꯐꯥꯡꯕ ꯑꯃ ꯂꯩꯔꯤ ꯑꯗꯨꯒ ꯈꯥ ꯄꯥꯡꯅ ꯌꯥꯝ ꯁꯥꯡꯅ ꯆꯠꯈ꯭ꯔꯤ ꯌꯥꯝ ꯐꯥꯡꯅ ꯑꯣꯖꯥ ꯃꯦꯖꯔ ꯂꯥꯛꯏꯁꯤꯕꯣ ꯑꯗꯣ ꯑꯩ ꯃꯃꯥꯡꯗ ꯎꯠꯆꯈ꯭ꯔꯦ ꯕꯣꯟꯇꯔꯥꯄꯨꯔꯒꯤ ꯊꯣꯡ 2 ꯍꯥꯏꯅ ꯎꯠꯆꯈ꯭ꯔꯦ ꯁꯤꯒꯤ ꯂꯝꯕꯤ 3 ꯐꯥꯡꯕꯁꯤꯗ ꯁꯤꯅ ꯑꯗꯨꯗꯤ ꯅꯣꯡꯆꯨꯞ ꯄꯥꯡꯅꯅꯤꯀꯣ ꯅꯣꯡꯆꯨꯞ ꯄꯥꯡꯅ ꯁꯤꯗꯩꯁꯤꯗ ꯐꯨꯠ 200-300ꯒꯤꯗ ꯊꯣꯡ ꯑꯃ ꯂꯩꯔꯦ ꯊꯣꯡꯁꯤ ꯍꯦꯛ ꯂꯥꯡꯊꯣꯛꯄꯒ ꯙꯔꯃꯤ ꯕꯖꯥꯔ ꯍꯥꯏꯅ ꯑꯃ ꯂꯩ ꯃꯁꯤ ꯙꯔꯃꯤ ꯕꯖꯥꯔꯁꯦ ꯑꯩꯅ ꯑꯩꯒꯤ ꯐꯦꯁꯕꯨꯛꯇꯒꯗꯤ ꯑꯩ ꯊꯥꯒꯠꯆꯈ꯭ꯔꯕꯅꯤ ꯑꯗꯣ ꯑꯩ ꯑꯣꯖꯥ ꯃꯦꯖꯣꯔꯅꯤ ꯑꯣꯖా ꯃꯦꯖꯣꯔꯒ ꯍꯣꯏ ꯑꯣꯖꯥ ꯀꯩꯅꯣꯒꯁꯤ ꯑꯩ ꯃꯃꯥꯡꯗ ꯊꯣꯡ ꯃꯊꯛꯇ ꯋꯥꯔꯤ ꯁꯥꯟꯅꯖꯈ꯭ꯔꯕꯅꯤ ꯍꯣꯏ ꯍꯣꯏ ꯑꯩꯗꯤ 3:30 ꯍꯥꯏꯈ꯭ꯔꯦꯅꯦ ꯑꯗꯣ ꯑꯁꯤꯁꯤꯗ ꯑꯩ ꯙꯔꯃꯤ ꯁꯤ ꯆꯍꯤ 5ꯒꯤ ꯃꯃꯥꯡꯗꯗꯤ ꯍꯤꯅ ꯂꯥꯜꯂꯝꯃꯤꯅꯦꯕ ꯈꯦꯋꯥ ꯂꯥꯜꯂꯝꯃꯤꯅꯦꯕ ꯀꯣ 2 ꯃꯃꯥꯡꯗ ꯙꯔꯃꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯊꯣꯡꯗꯨꯅꯤ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯏꯆꯟ-ꯏꯆꯦꯁꯤꯡ ꯙꯔꯃꯤꯗꯒꯤ ꯂꯥꯛꯏꯕ꯭ꯔꯥ ꯁꯤꯜꯆꯔꯗꯒꯤ ꯂꯥꯛꯏꯕ꯭ꯔꯥ ꯁꯤꯒꯤ ꯊꯣꯡꯁꯤ ꯍꯧꯖꯤꯛ ꯑꯣꯖꯥ ꯃꯦꯟꯖꯣꯔ ꯍꯣꯏꯅ ꯇꯝꯕꯤꯔꯝꯕꯗ 2023ꯒꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 10ꯗ ꯁꯪꯒꯥꯕꯅꯦ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯊꯥꯡꯖ ꯀꯩꯊꯦꯜꯗ ꯂꯩꯍꯧꯕ ꯇꯨꯔꯦꯜꯗꯨꯅꯤ ꯁꯣꯅꯥꯏ ꯇꯨꯔꯦꯜ ꯃꯁꯤ ꯕꯔꯥꯛꯇ ꯇꯤꯜꯂꯨꯗꯣꯔꯤꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯌꯥꯝ ꯁꯥꯡꯅ ꯂꯩꯕꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯊꯣꯡꯁꯤ ꯍꯦꯛ ꯂꯥꯟꯊꯣꯛꯑꯒ ꯃꯩꯇꯩ ꯉꯥꯛꯇꯅꯤ ꯂꯥꯛꯏꯁꯦ ꯆꯠꯈ꯭ꯔꯤꯕꯁꯤꯡꯁꯤꯁꯨ ꯃꯩꯇꯩꯁꯤꯡꯅꯤ ꯑꯗꯣ ꯁꯤꯒꯤ ꯊꯣꯡꯁꯤ ꯍꯦꯛ ꯂꯥꯟꯊꯣꯛꯑꯒ ꯃꯤꯇꯔ 200 ꯑꯣꯏꯇꯥꯏ ꯍꯥꯏꯗꯤ ꯏꯅꯛ ꯅꯛꯅ ꯙꯔꯃꯤ ꯕꯖꯥꯔ ꯍꯥꯏꯅ ꯂꯩꯔꯦ ꯑꯗꯣ ꯙꯔꯃꯤ ꯕꯖꯥꯔꯁꯤꯗ ꯃꯩꯇꯩꯁꯤꯡ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯆꯜ ꯏꯆꯦꯁꯤꯡ ꯀꯩꯅꯣ ꯇꯧꯗꯅ ꯇꯧꯔꯤ ꯑꯗ ꯁꯤ ꯊꯣꯡꯁꯤ ꯌꯥꯝꯅ ꯁꯣꯝꯒꯤ ꯁꯥꯏꯠ ꯙꯔꯃꯤ ꯍꯥꯏꯕꯁꯤꯗꯗꯤ ꯁꯣꯝꯒꯤ ꯁꯥꯏꯠ ꯃꯥꯡꯗ ꯎꯔꯤꯕꯁꯤ ꯕꯣꯟꯇꯔꯥꯄꯨꯔꯒꯤꯗꯤ ꯅꯣꯡꯆꯨꯞ ꯇꯥꯔꯦ ꯅꯣꯡꯆꯨꯞ ꯃꯥꯏꯀꯩꯒꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯃꯤꯇꯣꯞꯁꯤꯡꯒꯤ ꯀꯩꯅꯣ ꯂꯝ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯁꯤꯅꯤ ꯇꯧꯔꯤꯁꯦ ꯑꯩ ꯙꯔꯃꯤ ꯕꯖꯥꯔ ꯆꯠꯆꯒꯦ ꯊꯣꯡ ꯍꯦꯛ ꯂꯥꯟꯊꯣꯛꯂꯛꯄꯒ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯄꯣꯁ ꯈꯨꯠꯇꯤ ꯄꯣꯁ 2-3ꯒꯤ ꯋꯥꯅꯤ ꯃꯤꯇꯔ 200-300ꯒꯤꯗ ꯕꯖꯥꯔ ꯙꯔꯃꯤ ꯕꯖꯥꯔ ꯌꯧꯔꯦ ꯙꯔꯃꯤ ꯕꯖꯥꯔꯁꯤ ꯙꯔꯃꯤ ꯍꯥꯏ DARMI ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁꯤꯒꯤ ꯀꯩꯊꯦꯜꯁꯤꯅꯤ ꯀꯩꯊꯦꯜꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯏꯆꯜ ꯏꯆꯦꯁꯤꯡ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯀꯩꯊꯦꯜ ꯀꯥꯔꯛꯄ ꯀꯩꯊꯦꯜ ꯐꯝꯕ ꯌꯥꯝ ꯅꯨꯡꯁꯤꯕ ꯙꯔꯃꯤꯁꯤ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯤꯗꯩꯁꯤꯗ ꯁꯤꯒꯤ ꯈꯣꯡꯅ ꯆꯪꯉꯛꯑꯦꯔꯒ ꯙꯔꯃꯤ ꯐꯥꯎꯁꯤ ꯑꯩꯈꯣꯏꯒꯤ ꯙꯔꯃꯤꯗ ꯂꯥꯛꯄꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯤꯜꯆꯔꯗꯒꯤ ꯕꯣꯟꯇꯔꯥꯄꯨꯔ ꯂꯥꯛꯄꯒꯤ ꯑꯅꯛꯄ ꯂꯝꯕꯤ ꯑꯣꯏꯔꯝꯃꯤ ꯑꯁꯣꯝ ꯃꯃꯥꯡꯗ ꯄꯥꯂꯣꯝꯘꯥꯠ ꯑꯩꯅ ꯑꯃꯁꯨ ꯂꯩ ꯃꯁꯤ ꯑꯅꯤꯁꯤ ꯈ꯭ꯋꯥꯏ ꯅꯛꯄ ꯑꯗꯨ ꯂꯥꯛꯑꯒ ꯈꯦꯋꯥ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯍꯤ ꯂꯥꯜꯂꯝꯕ ꯍꯤꯅ ꯂꯥꯜꯂꯒ ꯈꯣꯡꯅ ꯆꯠꯂꯝꯕꯅꯤ ꯁꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯌꯥꯝ ꯆꯥꯎꯔꯦ ꯑꯩ ꯕꯖꯥꯔꯒꯤ ꯆꯥꯎꯔꯥꯛꯄ ꯃꯁꯛ ꯑꯃ ꯍꯥꯟꯅ ꯎꯠꯆꯒꯦ ꯁꯤꯁꯤꯗ ꯍꯧꯖꯤꯛꯀꯤ ꯎꯠꯆꯔꯤꯕ ꯕꯖꯥꯔꯗꯨꯗꯒꯤ ꯊꯣꯛꯂꯛꯑꯒ ꯁꯤ ꯃꯦꯟ ꯔꯣꯗꯅꯤ ꯃꯁꯤꯒꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯤ ꯑꯋꯥꯡ ꯄꯥꯡꯅ ꯍꯥꯏꯗꯤ ꯑꯩꯒꯤ ꯌꯦꯠꯂꯣꯝꯗ ꯍꯥꯏꯒꯠꯈ꯭ꯔꯒꯅ ꯄꯥꯂꯣꯝꯘꯥꯠ ꯍꯥꯏꯔꯒ ꯀꯥꯕꯨꯒꯟꯖ ꯍꯥꯏꯕꯗꯨ ꯌꯧꯈꯤꯗꯣꯔꯤꯕꯅꯤ ꯑꯗꯨꯒ ꯁꯣꯝꯗ ꯃꯈꯥꯔꯣꯝꯁꯤꯅ ꯑꯃꯥꯔꯘꯥꯠ ꯍꯥꯏꯗꯅ ꯇꯧꯏ ꯂꯝꯕꯤ ꯉꯥꯛꯇꯅꯤ ꯉꯔꯥꯡ ꯚꯨꯕꯣꯟ ꯆꯠꯆꯔꯨꯕꯗ ꯑꯩꯈꯣꯏ ꯑꯃꯥꯔꯘꯥꯠ ꯍꯥꯏꯔꯤꯕ ꯀꯩꯊꯦꯜ ꯃꯆꯥꯗꯨ ꯂꯩꯔꯒ ꯆꯠꯆꯕꯅꯤ ꯑꯗꯨꯝ ꯁꯤꯗꯩꯁꯤꯗ ꯑꯄꯤꯛꯄ ꯑꯣꯏꯇꯥꯔꯒꯁꯨ ꯑꯄꯤꯛꯄ ꯀꯩꯊꯦꯜ ꯑꯣꯏꯇꯥꯔꯁꯨ ꯂꯣꯏ ꯁꯨꯅ ꯕꯁ ꯅꯨꯡ ꯀꯔꯤ ꯂꯣꯏꯅꯃꯛ ꯂꯩꯔꯦ ꯃꯔꯨ ꯑꯣꯏꯅ ꯑꯩ ꯀꯩꯊꯦꯜ ꯍꯧꯖꯤꯛꯀꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯌꯥꯝ ꯄꯣꯠꯀ ꯐꯝꯗꯅ ꯇꯧꯔꯤꯕꯗꯨꯗ ꯆꯪꯖꯒꯦ ꯉꯁꯤꯁꯤ ꯑꯩ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯃ ꯂꯦꯝꯅ ꯃꯥꯡꯍꯟꯖꯅꯤꯡꯃꯟꯈꯤꯗ꯭ꯔꯗꯅ ꯑꯩ ꯀꯩꯅꯣ ꯇꯧꯖꯕꯅꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤꯁꯤ ꯌꯥꯝ ꯍꯣꯡꯉꯤ ꯁꯤꯗꯩꯁꯤꯗ ꯑꯁꯨꯝꯕ ꯑꯆꯥ ꯑꯊꯛ ꯌꯣꯟꯕ ꯀꯩꯗꯧꯕꯁꯦ ꯌꯥꯝ ꯍꯣꯡꯉꯤ
ꯑꯇꯩꯗꯤ ꯑꯩꯈꯣꯏ ꯏꯝꯐꯥꯜꯒ ꯌꯦꯡꯅꯔꯨꯔꯒꯗꯤ ꯌꯥꯝ ꯍꯣꯡꯈ꯭ꯔꯦ ꯁꯤ ꯕꯖꯥꯔꯁꯤꯗ ꯏꯅꯥꯎ ꯀꯔꯤ ꯏꯅꯥꯎ ꯅꯍꯥꯟ ꯎꯅꯈ꯭ꯔꯕꯅꯤ ꯃꯤꯡꯗꯣ ꯑꯅꯟ ꯀꯩꯌꯨꯝꯅꯣ ꯃꯨꯇꯨꯝ ꯑꯩꯈꯣꯏ ꯑꯅꯟ ꯕꯣꯟ ꯇꯔꯥꯄꯨꯔꯒꯤꯅꯤ ꯊꯣꯛꯂꯛꯑꯒ ꯃꯥ ꯃꯣꯕꯥꯏꯜ ꯁꯥꯔꯚꯤꯁꯤꯡ ꯁꯦꯟꯇꯔ ꯑꯃ ꯇꯧꯔꯤ ꯑꯩ ꯅꯍꯥꯟ ꯀꯩꯅꯣ ꯑꯃ ꯂꯩ ꯑꯩꯈꯣꯏꯒꯤ ꯆꯥꯔꯖꯔ ꯀꯩꯅꯣ ꯑꯃ ꯂꯩ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯒꯤ ꯃꯊꯛꯁꯤꯗ ꯀꯔꯤ ꯑꯩꯒꯥ ꯑꯃ ꯑꯁꯤꯁꯤꯗ ꯀꯩꯅꯣ ꯑꯃ ꯑꯩꯈꯣꯏ ATM ꯁꯦꯟꯇꯔ ꯑꯃ ꯂꯩ ꯃꯊꯛꯁꯤꯗ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯕꯣꯟ ꯇꯔꯥꯄꯨꯔꯒꯤ ꯃꯩꯇꯩꯅꯤ ꯑꯣꯖꯥꯃꯦꯖꯥ ꯗꯣꯔꯃꯤꯁꯤ ꯅꯣꯏꯒꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯃꯥꯔꯀꯦꯠꯅꯤ ꯑꯗꯨ ꯃꯩꯇꯩꯒꯤ ꯗꯨꯀꯥꯟꯗꯤ ꯌꯥꯎꯗꯕꯁꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯃꯩꯇꯩꯒꯤ ꯗꯨꯀꯥꯟꯁꯦ ꯌꯥꯝ ꯌꯥꯎꯗꯦ ꯑꯗꯨꯅ ꯅꯠꯇꯦ ꯑꯁꯤꯗ ꯊꯥꯗꯅ ꯐꯝꯕꯅꯤꯀꯣ ꯁꯤꯗ ꯗꯨꯀꯥꯟꯁꯤ ꯂꯩꯇꯦ ꯃꯩꯇꯩ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯃꯁꯤ ꯂꯩꯐꯝꯗꯤ ꯊꯣꯛꯇ ꯃꯣꯕꯥꯏꯜ ꯁꯦꯝꯕꯗ ꯆꯪꯉꯨꯔꯦ ꯁꯤꯗꯩꯁꯤꯗ ꯃꯊꯛꯀꯤꯁꯦ ꯑꯩ ꯃꯊꯛꯀꯤꯁꯦ ꯃꯥꯒꯤꯁꯦ ꯀꯥꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ATM ꯇꯧꯔꯤꯁꯦ ATM ꯁꯥꯔꯚꯤꯁ ꯀꯔꯤ ꯀꯔꯤꯅꯣ ꯃꯥꯏ ꯌꯥꯝ ꯇꯧꯔꯤ ꯃꯃꯨꯝ ꯆꯥꯔꯁꯤꯕꯣ ꯃꯃꯨꯝ ꯆꯥꯔꯤ ꯑꯣ दुकान बनूं चंग जगह ए लौकी तक कोटो दीजिए हाँ किलो भाव नहीं एक टा कोटो साइड 60 लुपा हुंफु पी याम चावरे अखोई की कनो से याम थिन चावरे अखोई खोंगद्रुम से लुपा हुंफु ने याम होंगे न लौवे है आई अमतंग आई लेजगिगे कठेन कालेसी कनो ngakani कठेन कालेसी अखोई बोन तरापुर की इचनी से सिंग ngakani सी हिंगोन गिरो कगिनो सिगिजा हिंगोन गिराबा अच्छा अच्छा ओ तो मिटई हो वो निगरे मिटई नते कोई बर्मन माले बर्मन ओले ओ कठेन जे ए कद्दू कोटो दीजिए हाँ केजी भाव नहीं केजी 20 टका 20 टका ओ कोटो किलो होबो 5 किलो तो 100 टका ओए 100 टका खाइतो ना 100 टका कद्दू खातो ना मा ता हाजिले आइंगोंदा चेंग किलो दा क्या पीनो किलो दा क्या पीगे काठी जी किलो क्या नो हाँ केजी अनी ने बा चाम दे कुंता वे मरफू चे अखोई के लोकल चेंग लो ई यम खोंगी ने लुपा निफू नी मयाम यंगबियो लुपा निफू चेंग किलो दा काठी दा लुपा मरफू दे काठी जी किलो अनी खरा वो हेली का है ने तरापुरदा अखोई पार्टी आइगा सुची मा नोट संगीतोन की अफावबा सैसकपनी इसै हनबसु ओय दोहारसु ओय पलासु तौई मकोन मवा याम नुसी नुमिदांग वारमदगा फमना जैमी आइगा आलू किलो दा कयानो सिना निफु सिना लोकल निफु असिना कया कुन सी करिगिनो निफु ओरिसा लोकल की आगे अपिक पसिदी 35 अदगी कनोदी हमें सिमदी इजुअल द लुपतरा नांदी मंगा दन पीरु माने इबे मजु पोंतरा पुगिरा इबे मा पोंतरा पुगिरा ओ आगा की कनोगा फमिनरी सैदा करोना खाबी किलो द क्या योगरा निफू योगरे और निफू योगरे ngarang kuntra khate pibani tawdi moye kaino se akhoi ramjan gi matam se pot yam takhalle hai aduna ni e mirchi ta koto kilo ba kilo de lupa yang khai yang biu mo atek paje kilo de lupa yang khai loi re hai और गोभी 40 टका किलो अच्छा और ये बंडा
हाँ 10 टका किलो अखोई फुल कोबी सिना कोबी थमचे सिना लुपा निफू अदुगा कोबी कनो सिना लुपा 10 किलो दा आइगा सुजीगी इचे हुजिकता चंगजरंबा आइगा सुजीगी इचे थौरानी सु लैये नहा मुक्सु आई वाली सानरगा अखोई आई फेसबुक ता आइना मते खरा थागतजग्रामनी सिदा मुरी कबोक से युमदा पोइनिको चिंपाकती मोय थांग कैथेनदी चिंपाक दिंगी पाल सुई हाइना चिंपाक किलोदा क्या योलिनो हुंफु खंदेने इम्फालददी कया पीरिनो खंदे लैदमिना अखोई थौरानी ने योलिसिना ओनली सुपनगी क्वा मरु खक्तनी क्वा मरु से अदुम थौरानी से नहान कृष्णपुर दसु थेंगनै तौसे इपाम ने ये अदो क्वा से अदगी थौरानी ना हाइबदा मईगी लुपा नोमगी 10 लौवेबा नते कैनु सिगी कैथेनगी मईगी लौब्रो लुपा 10 ओ 10 नोय अहुमना अहुमगी 10 नेबा ओ अदुदी यम होगिना नुक्तिगी पीबा मईगी पैसा चीजु युंगी रेबे मसा बोंतरापुरी ngaktanina नोय मा थोंग लेट्रिंगदसु दम फमाब्रा सा चिंपा की देंगी का पालिबो युमदा अदुदि ngamdre tantana subado jare ni ani mathau tayaba ओ ado mingodai laura din ओ अदो मुरी करी करी पो इनेबा युमदा ओ सीनी धर्मी कैथेल से धर्मी कैथेल दा अदा यम हयेंग अमर घाट आइबा कैथेल दुगे आई मते अमा यामना पुंगनिंग नुंसीबा मोय अखोई मैतै नुपीसिंगना कबोक मुरी कबोक ना चिंगबा परेंग साना योंजरमे यादो हौजिकती मोयना गाड़ी का थाजिल्लगा फंबम लेरक्तरबा माले अदो कैथेल दा सुमाइना अमर घाट की दुसु अखोई मफम अमा पीबीरगदी सुमाइन तौदना यम नुंगाइनी nga tung da nga yoli nga gi bhaw ong kang hangjage तो से छोटा मास्टर मतलब किलो 140 और बरोता ये 200 रुपया चन्नी और सी मसा से किलो दा चामनी फू अदुम खोंग याय ना लवो याय इदु की मास ngakra और माने ngakra की केजी कोटो केजी ना रुपया 500 हाँ 500 सिदी तांगी ngakra दी रुपया 500 ने है पवा 50 200 और सिदी तांगी के नुन थांग जे कसेन दगे आई रुपया मरफू दे ले रे पोरोम सु थोइने ये पोरोम 300 रुपया 400 यार सिनी nga yo momse moi akoi bangla inthi ngai ngang da se da moi panghai da jo haijin mani si nga yo mo asa sida thum da bora ga di kaya haute mate nu pirei bem na ai ma is tarmi de kango bora yon bi akoi gi ichan na ma su le rami ne ibe ma su le rami नुक्ति की फंबरो नंबो नांगै उदी नाउता धर्मी बाजार सिदा लोसिनजरगे चुमना ngasiगी numitse chum aina lemna manghan janing da धर्मी की बाजार दा सुम लाक्चबनि बोनतरापुर की कैथेन हाय आइना मयांग ने यामजरासो धर्मी जे नोय बोनतरापुर की कैथेन गुमनेबा मानी सिनी धर्मी बाजार से अदु मैतै दी याम वाले तौरिसे अदु तौबदी मैतै की थोंग हेक वांगमदा लमलुंग अहुम फांगबदुदा मैतैगी कैथेल अमदि सोइदना मतम अखोई इकुई कुइदना लाने आइना थाजै अखोई बिल्डिंग अचौबगा सागतपा कैदौबा हौरे अदो पैसा पाइबसु मयाम अम लैबनिना मपुंग फाबा कैथेल अम सोइदना
ꯑꯣꯏꯔꯛꯀꯅꯤꯅ ꯈꯜꯂꯦ ꯑꯗꯣ ꯃꯥꯒꯤꯁꯤꯗ ꯏꯕꯦꯝꯃ ꯑꯩꯁꯨ ꯕꯣꯔꯥ ꯈꯤꯇ ꯂꯩꯒꯤꯒꯦ ꯑꯁꯤꯗꯩꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯑꯩꯈꯣꯏꯒꯤ ꯙꯔꯃꯤ ꯕꯖꯥꯔ ꯍꯦꯛ ꯕꯣꯟꯇꯔꯥꯄꯨꯔꯒꯤ ꯙꯔꯃꯤꯒꯤ ꯊꯣꯡ ꯍꯥꯏꯖꯤꯜꯂꯛꯏꯕ ꯑꯁ꯭ꯋꯥꯏꯁꯤ ꯀꯔꯤ ꯀꯧꯔꯦ ꯕꯣꯟꯇꯔꯥꯄꯨꯔꯒꯤ ꯀꯔꯤ ꯂꯩꯀꯥꯏ ꯀꯧꯔꯦ ꯈꯨꯅꯤꯡꯊꯦꯛ ꯑꯗꯨꯝ ꯍꯥꯏꯔꯤꯕ ꯑꯁ꯭ꯋꯥꯏꯁꯨ ꯃꯊꯛ ꯂꯩꯀꯥꯏꯗꯒꯤ ꯍꯥꯏꯖꯤꯜꯂꯛꯑꯒ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯙꯔꯃꯤ ꯕꯖꯥꯔꯒꯤ ꯎꯞꯄꯁꯦ ꯀꯩꯊꯦꯜ ꯂꯣꯏ ꯊꯣꯡꯅꯩ ꯃꯩꯇꯩ ꯉꯥꯛꯇꯅꯤ ꯀꯩꯊꯦꯜ ꯀꯥꯔꯤꯁꯤꯁꯨ ꯃꯩꯇꯩ ꯏꯕꯦꯝꯃꯁꯤꯡ ꯀꯩꯅꯣ ꯉꯥꯛꯇꯅꯤ ꯇꯧꯔꯤꯁꯦ ꯇꯣ ꯀꯩꯊꯦꯜ ꯀꯥꯔꯒ ꯆꯠꯅꯈ꯭ꯔꯤꯕ ꯀꯩꯗꯧꯔꯤꯁꯦ ꯀꯩꯅꯣ ꯃꯩꯇꯩ ꯅꯨꯄꯤ ꯉꯥꯛꯇꯅꯤ ꯃꯩꯇꯩ ꯏꯆꯜ ꯏꯆꯥꯁꯤꯡ ꯉꯥꯛꯇꯅꯤ ꯑꯗ ꯙꯔꯃꯤꯗ ꯍꯥꯏꯐꯦꯠꯇꯪ ꯆꯪꯖꯔꯛꯑꯒ ꯑꯩꯅ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯙꯔꯃꯤ ꯕꯖꯥꯔ ꯎꯠꯆꯕꯁꯦ ꯑꯩ ꯃꯐꯝꯁꯤꯗ ꯏꯕꯦꯝꯃꯒꯤ ꯃꯣꯏ ꯃꯇꯩ ꯃꯅꯥꯎ ꯇꯧꯔꯤꯃꯤꯅꯦ ꯁꯤꯗꯤ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯑꯩ ꯂꯣꯏꯁꯤꯟꯖꯒꯦ ꯃꯁꯤ ꯇꯥꯕꯤꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯃꯍꯧꯁꯥꯒꯨꯝ ꯁꯅꯥ ꯊꯣꯡꯒꯤ ꯃꯅꯤꯟꯗ ꯀꯣꯟꯁꯝ ꯑꯩꯍꯥꯛꯅ ꯅꯣꯂꯨꯛꯆꯔꯤ